Hello everyone, mayam pumnamakpu ahanbamaktada aigi channel asina taramna oksari. Aigi video se let upload di oire ko ado akhoi Guwahatidagi halle Guwahatidagi hanbagi matangdane aswai se memory oina ba haina asumaina video se lawbane. Hujik se ngandi ngale ado akhoi ngahak amuk koiruni koithuraga amuk akhoi gi train dot thengbani na 11:55 tane akhoi gi train do aduna agamu matam lenba oina kai kai aswaida chum koi bi yaiba mafam koi ruge hana tawrini ado ngahak siga kai kai chaba yaba khara ichanupi ice cream chane na masu ice cream pijare akhoi bani ice cream chare matam ngaiba oina mapasu maisu kaino chana bapuraga lani koi hana siga chaba hogatle. Guwahati se fajana di sare mayam ado station da budi amna kaino oibadi oide moi AC gi waiting room kai ka leibani na ko ado jamna problem di oide ngaibadasu ado mapasu lae madi sandwich ka coffee ga chani haina magi saruk purae aina sabasida ayengba chaninge hana aina ice cream oina lawbani station se su mayam da sum share tawrake ko. One, 5, 6, 1, 3. May I have your attention? 1, 5, 6, 1, 3. This time on platform number 7. Singarang nungthinda thungare ado sandada usoi se mapana leirakpane ado usoi si yamangre na aina soiraga phodoke pulaga phodoke na tawbane aisu asi usoi si di angro kanghalaga semdri ko aduga akhoi gi bakan gumba maubi gumba adudi kanghangare ado si usoi jat si di haudoira haudoira khangde amadudi sum haure ado aina usoi se kamaina kanghalaga semge hadu sumayamda sum share tawjarake si jat se ahanba semba oibanina aisu hauba hautaba hadudi charaga khangba haduni ko usoi se ngasaidagi aina pungkhai mu phutle ko aduga sise pik pikna setattoine khara apikpa jawba dudi sum selaroi do sumaina chawba yawba sidi sum setattoine bako aduga nungsada phaudo adamne haji ina mga saijan da ba ko mu puttoine siga sisina ngasaigi phutopa usoidunu ko pik pikna sumaina soidoe doidi yangna su kangedana ko aduna sumaina kukupna soido aga aduga akan ba yawbasina
ꯂꯧꯊꯣꯛꯇꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯁꯣꯏ ꯆꯥꯕꯗ ꯊꯣꯠꯄꯒꯤ ꯆꯥꯡꯗꯣ ꯑꯂꯤꯕ ꯑꯣꯏꯗꯕꯗꯣ ꯑꯗꯨꯗꯣ ꯂꯧꯊꯣꯛꯑꯒ ꯑꯊꯣꯠꯄꯗꯨꯗꯅꯦꯕꯀꯣ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯀꯪꯍꯟꯗꯣꯏꯁꯦ ꯉꯁꯤꯁꯦ ꯅꯨꯡꯁꯥꯁꯨ ꯁꯥꯔꯦ ꯐꯖꯅ ꯃꯇꯥ ꯆꯥꯔꯦ ꯀꯪꯉꯅꯤ ꯌꯥꯡꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯟꯁꯤꯒ ꯍꯥꯞꯄꯒ ꯐꯧꯗꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯤꯡꯗꯣꯛꯑꯒ ꯐꯧꯔꯗꯤ ꯌꯥꯡꯅꯁꯨ ꯀꯪꯉꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯎꯁꯣꯏꯁꯤꯁꯨ ꯐꯧꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ